ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯆꯅꯨ ꯂꯩꯃ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯗꯨꯅ ꯏꯟꯖꯥꯡ ꯌꯣꯜꯂꯤꯕꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥꯏꯗꯨ ꯑꯄꯥꯕ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯃꯤꯠ ꯃꯄꯥꯗꯨ ꯈꯛꯇꯃꯛ ꯐꯥꯠꯂꯒ ꯌꯥꯝ ꯅꯍꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯏꯟꯖꯥꯡ ꯌꯣꯜꯂꯤꯕꯤ ꯄꯔꯦꯡꯗꯨꯗ ꯐꯝꯗꯨꯅ ꯃꯥꯁꯨ ꯏꯟꯖꯥꯡ ꯌꯣꯜꯂꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛꯇꯨ ꯃꯧꯁꯨ ꯃꯥꯜꯂꯤ꯫ ꯅꯍꯥꯜꯈꯩꯗꯤ ꯅꯨꯡꯁꯥ ꯁꯥꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯌꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯃꯥꯒꯤ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯒ ꯍꯦꯛ ꯊꯪꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯔꯥꯙꯦꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯁꯈꯦꯟꯕꯤ, ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯍꯜꯂꯒꯦ ꯇꯧꯕꯅꯤ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯄꯣꯠꯇꯣ ꯊꯝꯂꯝꯃꯨ, ꯏꯅꯝꯃ ꯌꯣꯟꯕꯤꯔꯒꯦ. ꯍꯌꯦꯡ ꯅꯪ ꯂꯥꯛꯂꯒ ꯁꯦꯜꯗꯨ ꯂꯧꯔꯣ." "ꯏꯅꯝꯃꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨꯒ ꯌꯥꯒꯗ꯭ꯔꯅꯦ?" "ꯌꯥꯅꯤꯌꯦ ꯌꯥꯅꯤꯌꯦ, ꯊꯅꯝꯃꯣ ꯊꯅꯝꯃꯣ. ꯅꯣꯡ ꯐꯥꯗꯣꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯁꯈꯦꯟꯕꯤꯅ ꯃꯥꯒꯤ ꯌꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯔꯥꯙꯦꯗ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯃꯥꯗ ꯍꯥꯏ, "ꯃꯥ, ꯂꯩꯁꯥꯕꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ. ꯃꯥ ꯉꯁꯤꯗꯤ ꯍꯜꯂꯛꯈꯤꯁꯅꯨ." ꯃꯃꯥ ꯑꯍꯜꯕꯤꯅ ꯇꯞꯅ, "ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯅꯆꯜꯁꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯣ? ꯅꯣꯏꯒꯤ ꯏꯖꯠ ꯌꯦꯡꯂꯤꯉꯩꯗ ꯅꯆꯜꯒ ꯏꯕꯥꯅꯤꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯇꯥꯟꯖꯥꯗꯨꯗ ꯁꯈꯦꯟꯕꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯈꯥꯎꯗꯨ ꯇꯞꯅ ꯊꯝꯂꯒ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯃꯕꯨꯡ ꯑꯍꯜ ꯅꯣꯡꯗꯝꯕꯅ, "ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯅꯅꯤꯡ ꯅꯈꯥ ꯌꯥꯝ ꯇꯝꯂꯤꯁꯦ. ꯅꯕꯨꯡ ꯑꯩꯈꯣꯏꯁꯦ ꯌꯣꯜꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯔꯤꯗꯅꯣ?" "ꯇꯥꯆꯧ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ?" ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯑꯃꯨꯛ, "ꯅꯪꯅ ꯑꯀꯥꯏꯕ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯍꯪꯉꯨ." "ꯑꯩ ꯈꯪꯉꯤ. ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯁꯥꯎꯔꯤꯁꯤ ꯑꯩꯅ ꯏꯟꯖꯥꯡ ꯌꯣꯟꯕ ꯆꯠꯄꯒꯤꯅꯦ ꯍꯥꯏꯕ. ꯃꯁꯤꯗ ꯏꯕꯨꯡ ꯑꯅꯤꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯏꯃꯥ ꯏꯕꯥꯅꯤ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ. ꯁꯥꯎꯐꯝ ꯊꯣꯛꯇꯦ." ꯃꯕꯨꯡ ꯑꯍꯜꯅ, "ꯑꯩꯈꯣꯏꯅ ꯅꯣꯏꯁꯦ ꯀꯩꯝꯇ ꯌꯦꯡꯗꯕ꯭ꯔꯥ? ꯌꯦꯡꯗꯕ꯭ꯔꯕ?" "ꯃꯗꯨꯗꯤ ꯏꯕꯨꯡ ꯑꯅꯤꯅ ꯈꯪꯒꯗꯕꯅꯤ. ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯃꯥꯒ ꯏꯕꯥꯅꯤꯒꯤꯅꯦ హాయిదున ꯐꯧ ꯕꯣꯔꯥ ꯑꯃꯅꯤ ꯄꯤꯔꯛꯄ, ꯁꯦꯜ ꯈꯖꯤꯛ ꯄꯤꯔꯛꯄ, ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯔꯒꯗ꯭ꯔꯥ? ꯏꯃꯥꯁꯦ ꯃꯈꯣꯡ ꯌꯥꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯇ ꯅꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯕꯅꯤ. ꯑꯗꯨꯒ ꯉꯁꯤ ꯏꯃꯥꯅ ꯃꯈꯣꯡ ꯌꯥꯗꯗꯨꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯏꯕꯨꯡ ꯑꯅꯤꯅ ꯏꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯝ ꯌꯥꯝꯅ ꯌꯦꯡꯉꯛꯈ꯭ꯔꯕꯒꯦ?" ꯃꯕꯨꯡ ꯑꯇꯣꯝꯕ ꯊꯥꯅꯤꯜꯅ, "ꯍꯣꯏ, ꯑꯉꯥꯡ ꯅꯪꯅ ꯍꯩꯄꯥ ꯁꯥꯒꯅꯨ. ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯨꯟꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯁꯤꯗꯧꯔꯀꯥꯟꯁꯤꯗ ꯅꯣꯏꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯃꯦꯟꯁꯤꯟꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯗꯤꯌꯦ." "ꯇꯥꯇꯣꯟ, ꯏꯃꯥꯅꯁꯨ ꯑꯩꯅꯁꯨ ꯌꯦꯡꯂꯛꯑꯣ ꯍꯥꯏꯈꯤꯗꯦ. ꯌꯦꯡꯁꯨ ꯌꯦꯡꯕꯤꯔꯛꯀꯅꯨ. ꯅꯣꯏꯅ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯣꯠꯅꯕꯁꯤꯅ ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯟꯗ꯭ꯔꯤ." ꯑꯍꯜꯕꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯪꯇꯥꯏꯅꯕ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯆꯥꯁꯥ, ꯅꯣꯏꯕꯨ ꯌꯥꯔꯦꯅꯦꯍꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯣ." ꯁꯈꯦꯟꯕꯤꯅ, "ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯇꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯆꯧꯕ, ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯅꯔꯣ. ꯃꯅꯤꯜ ꯅꯥꯏꯅꯔꯛꯀꯅꯨꯀꯣ." ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ, "ꯊꯥꯅꯤꯜ, ꯏꯆꯜ ꯁꯈꯦꯟꯕꯤꯁꯦ ꯃꯕꯨꯡ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤ. ꯀꯝꯗꯧꯁꯤꯒꯦ? ꯇꯥꯆꯧ, ꯃꯥꯅ ꯑꯁꯨꯝꯅ ꯍꯤꯟꯖꯥꯡ ꯌꯣꯟꯕ ꯆꯠꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕꯗ ꯑꯩ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯅꯪꯗ ꯅꯠꯇꯦ ꯑꯗꯨꯗꯤ, ꯅꯌꯥꯝꯕ ꯑꯩꯁꯨꯅꯤ. ꯏꯕꯥꯅꯤ ꯐꯧꯆꯦꯡ ꯍꯥꯞꯇꯨꯅ ꯁꯦꯜ ꯊꯨꯝ ꯖꯣꯝ ꯖꯣꯝ ꯄꯥꯏꯗꯨꯅ ꯂꯩꯔꯒ ꯃꯆꯟꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯅ ꯀꯩꯊꯦꯜꯗ ꯍꯤꯟꯖꯥꯡ ꯌꯣꯟꯕ ꯆꯠꯍꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯇꯥꯕꯗ ꯋꯥꯔꯤ. ꯑꯗꯨꯗꯅꯤ ꯇꯥꯆꯧ, ꯅꯅꯥꯎꯅ ꯃꯥꯕꯨ ꯁꯥꯎꯔꯤꯕꯁꯤ. ꯃꯕꯨꯡ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯍꯥꯏꯕ ꯃꯣꯏꯁꯨ ꯈꯪꯂꯤꯕꯅꯤ. ꯃꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯏꯒ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯦꯒ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ. ꯑꯗꯨꯒ ꯇꯥꯆꯧꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗꯦ." ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯈꯦꯟꯕꯤ ꯃꯃꯥꯒꯤ ꯃꯈꯣꯡꯗꯨ ꯍꯤꯗꯥꯛ ꯈꯔ ꯇꯩꯕꯤꯔꯒ ꯇꯞꯅ, "ꯏꯃꯥ,
ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯗ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯇꯨꯝꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯒꯤ ꯈꯣꯡꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔ ꯐꯔꯛꯂꯕꯅꯤ ꯑꯗꯨꯅ ꯈꯣꯡꯁꯦ ꯍꯦꯛ ꯐꯕꯒ ꯏꯃꯥꯅ ꯑꯃꯨꯛ ꯆꯠꯂꯗꯕꯅꯤ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯇꯨꯝꯖꯔꯣ ꯇꯨꯝꯖꯔꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯨꯝꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯁꯛꯍꯦꯟꯕꯤ ꯃꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯥꯡꯕꯤꯔꯝꯂꯒ ꯃꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯤ ꯃꯥꯅ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯥꯙꯦꯅ ꯁꯛꯍꯦꯟꯕꯤꯌꯥ ꯅꯪꯒꯤ ꯉꯔꯥꯡ ꯄꯣꯠ ꯌꯣꯟꯕꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦꯁꯦ ꯁꯛꯍꯦꯟꯕꯤ ꯁꯦꯜꯗꯣ ꯂꯧꯔꯒ ꯁꯦꯜ ꯑꯆꯣꯏꯕ 2 ꯄꯤꯔꯒ ꯍꯥꯏ ꯏꯅꯝꯃ ꯁꯤꯅ ꯏꯅꯝꯃꯒꯤ ꯆꯥ ꯊꯛꯅꯕ ꯑꯣꯏꯕꯤꯔꯣ ꯀꯩꯒꯤ ꯁꯦꯜꯅꯣ ꯌꯥꯔꯦ ꯑꯗꯣ ꯅꯃꯥꯗꯨꯕꯨ ꯃꯈꯣꯡꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯔꯕꯨꯗꯤ ꯐꯒꯠꯂꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯅꯃꯥꯗꯨ ꯀꯨꯏꯔꯦ ꯄꯣꯠꯐꯝꯗ ꯂꯥꯛꯈꯤꯗꯕ ꯅꯃꯥꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯏꯅꯝꯃꯒꯤ ꯄꯣꯠꯁꯤ ꯅꯃꯥꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯀꯌꯥꯁꯨ ꯆꯠꯈꯤꯕꯅꯤ ꯏꯆꯦꯗꯣ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯃꯗꯥꯎ ꯌꯥꯗꯗꯅ ꯃꯈꯣꯡꯗꯨ ꯍꯦꯛ ꯇꯨꯁꯤꯟꯕꯗꯒꯤ ꯇꯦꯛꯈꯤꯗꯅ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯛꯍꯦꯟꯕꯤꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯏ ꯕꯦꯝꯃꯥ ꯁꯤꯗꯒꯤ ꯅꯥꯀꯨꯞꯄꯤ ꯃꯄꯨꯟꯁꯤ ꯁꯤꯃꯇꯒ ꯎꯁꯣꯏꯁꯤꯒ ꯂꯧꯒꯦ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒ ꯄꯣꯠꯇꯨ ꯇꯝꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯒꯤ ꯄꯣꯠ ꯄꯤꯕꯒꯤ ꯇꯤꯡꯊꯣꯔꯛꯂꯤꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯨꯠ ꯑꯃꯗꯤ ꯇꯨꯝꯇꯛ ꯇꯧꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯅꯨꯄꯤꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯆꯥꯅꯨꯄꯥ ꯋꯥꯡꯊꯣꯏꯕꯅ ꯈꯜꯂꯤ ꯃꯁꯤꯕꯨ ꯃꯧꯔ ꯂꯩꯁꯥꯕꯤꯔꯥ ꯑꯩꯕꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯗ ꯃꯤꯗꯤ ꯅꯨꯄꯤꯁꯦ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯉꯥꯎꯋꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯈꯨꯠꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯍꯦ ꯋꯥꯡꯊꯣꯏꯕꯒꯤ ꯃꯃꯥ ꯁꯪꯒꯥꯏꯅ ꯕꯦꯝꯃꯥ ꯁꯦꯜ ꯀꯌా ꯇꯥꯔꯦ ꯁꯤꯗꯒꯤ ꯂꯧꯍꯧꯔꯣ ꯁꯛꯍꯦꯟꯕꯤꯁꯨ ꯁꯦꯜꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯑꯆꯣꯏꯕ ꯈꯔ ꯍꯟꯈ꯭ꯔꯤ ꯁꯪꯒꯥꯏꯁꯨ ꯁꯦꯜꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯏꯕꯨꯡꯉꯣ ꯍꯜꯂꯁꯤ ꯑꯁꯣꯝꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯃꯒ ꯂꯩꯔꯨꯈꯤꯁꯤ ꯋꯥꯡꯊꯣꯏꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯋꯥꯡꯊꯣꯏꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯈꯨꯐꯖꯗꯨꯕꯨ ꯀꯔꯤꯅꯣ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯍꯜꯂꯁꯦꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯐꯩ ꯍꯌꯦꯡꯗꯤ ꯏꯃꯥ ꯌꯥꯎꯗꯕꯤꯗ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯋꯥꯡꯊꯣꯏꯕ ꯁꯛꯍꯦꯟꯕꯤꯒꯤ ꯄꯣꯠꯐꯝꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯐꯖꯅ ꯎꯕ ꯐꯪꯗꯦ ꯄꯥꯔꯞ ꯇꯧꯕ ꯏꯅꯐꯤ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯋꯥꯡꯊꯣꯏꯕ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯤ ꯁꯛꯍꯦꯟꯕꯤꯒꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯏꯪꯂꯕ ꯈꯣꯟꯖꯦꯜꯗ ꯍꯪꯂꯛꯏ ꯍꯤꯟꯖꯥꯡ ꯂꯩꯒꯗꯕ ꯑꯣꯏꯔꯕ꯭ꯔꯥ ꯋꯥꯡꯊꯣꯏꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯉꯥꯎꯖꯗꯨꯅ ꯂꯩꯔꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯏꯪꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯃꯥꯒꯤ ꯊꯃꯣꯏ ꯄꯪꯊꯈꯤꯕꯁꯨ ꯑꯗꯨꯅ ꯃꯥꯗꯤ ꯇꯁꯦꯡꯅ ꯉꯥꯎꯈꯤꯗꯨꯅ ꯁꯛꯍꯦꯟꯕꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯄꯣꯠꯁꯦ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯈꯔ ꯆꯠꯊꯣꯛꯄꯤꯌꯨ ꯃꯤ ꯑꯇꯩ ꯆꯪꯉꯛꯄꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯋꯥꯡꯊꯣꯏꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯕ ꯃꯔꯝꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯈꯤꯕ ꯃꯥꯟꯕꯒꯨꯝ ꯇꯞꯅ ꯍꯪꯉꯤ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯇꯣꯝꯇ ꯈꯜꯂꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯃꯅꯥ ꯄꯪꯕ ꯆꯥꯠꯂꯣ ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯋꯥꯡꯊꯣꯏꯕ ꯑꯇꯩ ꯋꯥꯈꯜ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯑꯃꯨꯛꯇꯪ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯁꯤꯅꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯅꯥ ꯇꯥꯊꯤꯕ ꯁꯥꯗꯨꯅ ꯍꯪꯂꯛꯏ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯋꯥꯗꯨ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯁꯛꯍꯦꯟꯕꯤ ꯑꯃꯨꯛꯀꯁꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯣ ꯃꯁꯦ ꯃꯅꯥ ꯄꯪꯕ ꯃꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯃꯈꯨꯠꯅ ꯃꯔꯥꯏꯅ ꯈꯟꯖꯔꯅꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯔꯥꯙꯦꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯦꯞꯄꯨ ꯄꯣꯠ ꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯄꯣꯠꯁꯦ ꯁꯤꯠꯂꯔꯣꯏꯌꯦ ꯅꯪꯅ ꯂꯣꯏꯅ ꯈꯥꯖꯤꯟꯈꯤꯗꯅ ꯋꯥꯡꯊꯣꯏꯕꯁꯨ ꯔꯥꯙꯦꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯍꯥꯛ ꯇꯥꯕꯒꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯄꯣꯠ ꯂꯩꯒꯦ ꯇꯧꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯂꯩꯗꯣꯏꯁꯦ ꯁꯨꯝ ꯂꯦꯞꯄ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯋꯥꯡꯊꯣꯏꯕ ꯃꯕꯨꯛꯇ ꯈꯜꯂꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯉꯁꯤꯗꯤ ꯁꯤꯔꯁꯤ ꯆꯪꯉ ꯑꯩ ꯅꯥꯁꯤ ꯇꯥꯊꯤꯕ ꯍꯦꯛꯇ ꯁꯥꯔꯒꯦ ꯏꯟꯖꯥꯡ ꯈꯤꯇ ꯂꯧꯖꯒꯦ ꯇꯧꯕꯅꯤ
ꯁꯛꯍꯦꯟꯕꯤꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯅ ꯀꯔꯤꯅꯣ ꯅꯪꯕꯣ ꯅꯅꯥꯁꯨ ꯄꯪꯂꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯩ ꯂꯧꯗꯣꯏꯗꯣ ꯍꯥꯏꯔꯒ ꯅꯪꯅ ꯅꯥꯇ꯭ꯔꯪ ꯆꯠꯂꯒ ꯂꯩꯔꯤꯗꯨꯕꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯇꯩ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯃꯥꯁꯨ ꯁꯛꯍꯦꯟꯕꯤꯅ ꯁꯥꯎꯔꯞꯀ ꯇꯧꯔꯒ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯃꯨꯛꯀꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯪꯂꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯋꯥ ꯉꯥꯡꯉꯤꯅꯤꯅ ꯑꯩ ꯇꯥꯅꯕꯁꯨ ꯉꯥꯡꯗꯦ ꯑꯉꯥꯎꯕꯤꯗꯧꯅ ꯅꯆꯤꯟꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯍꯣ ꯀꯩꯝꯇ ꯍꯥꯏꯗꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯃꯤ ꯄꯣꯠ ꯂꯩꯕ ꯆꯪꯉꯦ ꯑꯗꯨꯒ ꯅꯪꯅ ꯂꯩꯒꯗꯕ ꯏꯟꯖꯥꯡꯗꯣ ꯁꯤꯗ ꯐꯝꯂꯒ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯅꯥꯀꯜꯂꯣꯝꯗ ꯆꯤꯡꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯋꯥꯡꯊꯣꯏꯕꯁꯨ ꯇꯥꯟ ꯐꯅꯗꯨꯝ ꯆꯥꯔꯤ ꯈꯟꯗꯨꯅ ꯃꯥꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯁꯛꯍꯦꯟꯕꯤꯒꯤ ꯅꯥꯀꯜꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯍꯦꯟꯕꯤꯁꯨ ꯄꯣꯠ ꯈꯔ ꯌꯣꯟꯈ꯭ꯔꯒ ꯋꯥꯡꯊꯣꯏꯕꯁꯤ ꯃꯅꯥ ꯇꯥꯊꯤ ꯈꯟꯗꯨꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ ꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯖꯥꯡ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡꯗꯣ ꯈꯜꯂꯣ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯂꯧꯍꯧꯔꯔꯣꯏ ꯅꯪ ꯉꯥꯡꯅꯕꯗ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯋꯥꯡꯊꯣꯏꯕ ꯀꯩꯝ ꯈꯪꯗꯕ ꯁꯥꯗꯨꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯔꯣ ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯅꯣ ꯑꯁ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯁꯛꯀꯁꯨ ꯐꯖꯔꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯋꯥꯡꯊꯣꯏꯕ ꯇꯞꯅ ꯅꯪꯒꯤꯗꯣ ꯁꯥꯎꯔꯤꯔꯣ ꯑꯩꯉꯣꯟꯗ ꯁꯥꯎꯗꯤꯌꯦ ꯁꯤꯗꯒꯤ ꯏꯟꯖꯥꯡꯁꯦ ꯈꯜꯂꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯣꯕ ꯊꯨꯅ ꯑꯝꯇ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯗꯣ ꯍꯤꯟꯖꯥꯡꯗꯤ ꯄꯨꯔꯔꯣꯏꯗ꯭ꯔꯣ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯈꯔ ꯂꯩꯈꯤꯒꯦ ꯍꯟꯗꯛꯇꯤ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯈꯥꯎ ꯑꯃꯗ ꯃꯆꯪ ꯑꯣꯏꯕ ꯏꯟꯖꯥꯡ ꯈꯔ ꯈꯜꯂꯒ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯄꯤꯔꯗꯨꯅ ꯁꯤ ꯄꯨꯔꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯆꯠꯂꯣ ꯋꯥꯡꯊꯣꯏꯕ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤꯁꯤ ꯂꯛꯅꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯁꯦꯜ ꯀꯌా ꯇꯥꯔꯒꯦ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯍꯣ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯂꯧꯖꯔꯔꯣꯏꯌꯦ ꯆꯠꯂꯣ ꯍꯥꯏꯕ ꯀꯩ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯔꯥꯙꯦꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯉꯁꯤꯗꯤ ꯅꯪꯅ ꯈꯅꯥꯎꯗꯣ ꯈꯪꯕ ꯇꯥꯔꯦꯍꯦ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯃꯇꯨꯡ ꯏꯟꯒꯦ ꯏꯟꯅꯈ꯭ꯔꯣ ꯁꯛꯍꯦꯟꯕꯤꯁꯨ ꯑꯃꯨꯛ ꯅꯣꯛꯃꯤ ꯏꯅꯝꯃ ꯑꯩꯁꯨ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯀꯩꯅꯣ ꯍꯤꯟꯖꯥꯡꯁꯦ ꯄꯨꯈꯣ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤ ꯃꯁꯤꯕꯨ ꯋꯥꯈꯜꯒ ꯆꯣꯏꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯣ ꯑꯗꯨꯁꯨ ꯃꯥꯟꯗꯦꯅꯦ ꯏꯅꯝꯃ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯥꯁꯨ ꯅꯥꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤ ꯃꯅꯥꯁꯦ ꯄꯪꯉꯝꯗ꯭ꯔꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯀꯦꯜꯂꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯋꯥꯡꯊꯣꯏꯕ ꯁꯛꯍꯦꯟꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯤ ꯁꯛꯍꯦꯟꯕꯤꯁꯨ ꯋꯥꯡꯊꯣꯏꯕ ꯍꯦꯛ ꯎꯕꯒ ꯉꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯗ ꯂꯩꯔꯝꯂꯒ ꯍꯟꯗꯣꯏꯅꯣ ꯋꯥꯡꯊꯣꯏꯕꯁꯨ ꯉꯔꯥꯡꯒꯤ ꯄꯥꯎꯈꯨꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯏꯟꯖꯥꯡ ꯑꯣꯏꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩ ꯆꯥꯅꯤꯡꯕꯅꯣ ꯑꯄꯥꯝꯕꯗꯣ ꯈꯨꯂꯥꯡꯈꯥꯡ ꯀꯧꯍꯧꯔꯒꯦ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯤꯗꯨ ꯀꯞꯂꯤ ꯁꯥꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯂꯒ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯀꯞꯅꯤꯡꯉꯦꯀꯣ ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯀꯞꯅꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯛꯍꯦꯟꯕꯤ ꯔꯥꯙꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯏꯅꯝꯃꯅ ꯑꯣꯏꯅ ꯑꯗꯣꯝꯗ ꯀꯧꯕꯤꯌꯨ ꯑꯩ ꯄꯣꯠ ꯌꯣꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯏꯟꯖꯥꯡꯁꯤ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯌꯣꯜꯂꯔꯣꯏ ꯍꯥꯏꯔꯣ ꯏꯅꯝꯃ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯏꯅꯝꯃꯃꯨꯛꯇ ꯌꯣꯟꯕꯤꯌꯨꯕ ꯍꯥꯏꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤꯅ ꯔꯥꯙꯦꯒꯤ ꯄꯣꯠꯐꯝꯗ ꯐꯝꯊꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯂꯔꯤ ꯑꯌꯥ ꯀꯩꯅꯣ ꯅꯪꯕꯨ ꯁꯣꯅꯣꯁꯨ ꯆꯨꯕ꯭ꯔꯣ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯏꯀꯣ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯇꯞꯈꯩ ꯀꯞꯄꯒ ꯂꯩꯅꯤꯀꯣ ꯋꯥꯡꯊꯣꯏꯕꯗꯤ ꯏꯇꯞ ꯇꯞꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯁꯥꯎꯔꯤꯗꯣ ꯁꯥꯎꯒꯅꯨ ꯑꯩꯒꯤ ꯏꯟꯖꯥꯡ ꯈꯔ ꯄꯤꯔꯣ ꯑꯗꯨꯒ ꯆꯠꯂꯒꯦ ꯁꯛꯍꯦꯟꯕꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯤꯀꯣꯛ ꯆꯥꯛꯄ ꯅꯪꯅ ꯀꯣꯛꯁꯨ ꯆꯥꯛꯄ ꯃꯥꯜꯂꯤ ꯀꯩꯅꯣꯕ ꯅꯪꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣꯁꯣ ꯍꯤꯟꯖꯥꯡ ꯂꯩꯒꯦ ꯍꯥꯏꯔꯦ ꯂꯩꯔꯣ ꯍꯥꯏꯔꯁꯨ ꯂꯩꯇꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯋꯥꯡꯊꯣꯏꯕ ꯃꯥꯁꯨ ꯃꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯇꯥꯅꯕ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯁꯨ ꯆꯩꯈꯩ ꯆꯩꯊꯣꯛꯂꯨꯔꯒ ꯋꯥꯡꯊꯣꯏꯕꯅ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯣ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯐꯤ ꯅꯧꯔꯒꯗꯣ ꯇꯅꯥꯟ ꯁꯦꯠ ꯆꯥꯔꯒ ꯉꯥꯎꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯉꯥꯎꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯨꯡꯁꯤꯃꯟꯗꯅ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯔꯥꯙꯦꯅ ꯁꯛꯍꯦꯟꯕꯤꯌꯥ
ꯅꯪꯒꯤ ꯎ ꯃꯣꯔꯣꯛꯁꯤ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯑꯃꯨꯛꯇ ꯇꯝꯃꯨ ꯂꯥꯎꯅꯦ ꯁꯛꯍꯦꯟꯕꯤꯁꯨ ꯃꯃꯥꯏꯗꯨ ꯐꯤꯗꯨꯅ ꯑꯃꯨꯛ ꯁꯠ ꯈꯨꯝꯖꯤꯜꯂꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯝꯂꯒ ꯃꯥꯒꯤ ꯄꯣꯠꯇꯣ ꯇꯝꯕ ꯑꯃꯨꯛ ꯆꯪꯂꯛꯏ ꯋꯥꯡꯊꯣꯏꯕꯁꯨ ꯁꯛꯍꯦꯟꯕꯤꯒꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯔꯣꯏꯁꯦ ꯁꯛꯍꯦꯟꯕꯤ ꯊꯔꯣꯏꯗꯣ ꯄꯥꯏꯔꯒ ꯁꯤꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯣꯏ ꯅꯄꯥ ꯑꯣꯏꯔꯝꯃꯅꯤ ꯊꯔꯣꯏ ꯑꯃꯨꯛ ꯍꯥꯏ ꯍꯪꯉꯁꯨ ꯅꯠꯇꯦ ꯍꯥꯏ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨꯀꯣ ꯁꯦ ꯊꯔꯣꯏꯁꯦ ꯈꯔ ꯄꯨꯈ꯭ꯔꯣ ꯍꯟꯗꯛꯇꯤ ꯋꯥꯡꯊꯣꯏꯕꯗꯨ ꯌꯥꯝ ꯋꯥꯈꯜ ꯇꯥꯅ ꯇꯞꯅ ꯑꯩꯕꯨ ꯊꯔꯣꯏ ꯂꯧꯒꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯊꯔꯣꯏꯁꯤ ꯈꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯂꯧꯒꯦ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯅꯔꯣꯜꯆꯨꯝ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯝꯇ ꯂꯧꯔꯣꯏ ꯅꯪꯅ ꯅꯁꯛ ꯑꯗꯨꯝ ꯂꯣꯠꯄꯗꯣ ꯑꯗꯨꯗ ꯑꯩꯅ ꯅꯪꯁꯦ ꯌꯦꯡꯅꯤꯡꯗꯅ ꯅꯪꯒꯤ ꯃꯥꯏꯈꯨꯝꯗꯣ ꯍꯥꯡꯗꯣꯔꯛꯄ꯭ꯔꯅ ꯁꯥꯎꯍꯟꯕꯅꯤ ꯑꯆꯥ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯅꯪꯅ ꯅꯅꯥ ꯇꯥꯊꯤꯕ ꯃꯤꯒ ꯁꯥꯔꯗꯅ ꯂꯥꯎ ꯑꯝꯇ ꯐꯨꯒꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯦꯠ ꯁꯦꯠ ꯑꯅꯤꯔꯛ ꯊꯥꯔꯝꯃꯤ ꯋꯥꯡꯊꯣꯏꯕ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯨꯔꯤꯅꯤꯅ ꯅꯥꯁꯨ ꯅꯥꯗꯅ ꯈꯔ ꯀꯟꯅ ꯊꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯃꯁꯛꯁꯤꯒ ꯆꯠꯂꯣ ꯆꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯅ ꯉꯁꯥꯏꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯗꯨꯒ ꯑꯩꯁꯦ ꯏꯅꯥꯁꯨ ꯄꯪꯗꯦꯗꯣ ꯀꯣꯛꯁꯨ ꯆꯥꯛꯇꯦꯗꯣ ꯁꯣꯅꯣꯁꯨ ꯆꯨꯗꯦꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯅꯝꯃꯩꯕꯦꯝꯃ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯁꯦ ꯌꯥꯝ ꯊꯦꯡꯅꯗꯧꯔꯤ ꯔꯥꯙꯦꯁꯨ ꯅꯣꯛꯂꯒ ꯑꯗꯨꯗ ꯊꯥꯔꯦ ꯏꯕꯦꯝꯃ ꯃꯥꯒꯤꯁꯦ ꯅꯪ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯍꯥꯏꯗꯣ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯅꯪꯗꯤ ꯅꯃꯥꯏꯗꯣ ꯐꯤꯅ ꯑꯗꯨꯝ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯦꯗꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯒꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯄꯥꯝꯂꯕꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯍꯥꯏꯕꯕꯨ ꯁꯛꯍꯦꯟꯕꯤꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯧ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯛꯍꯦꯟꯕꯤ ꯉꯁꯤꯗꯤ ꯃꯃꯥꯗ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯉꯔꯥꯡ ꯌꯣꯟꯕ ꯂꯩꯍꯧꯗꯕ ꯄꯣꯠ ꯈꯔ ꯂꯩꯍꯧꯋꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯋꯥꯡꯊꯣꯏꯕꯗꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯕ ꯆꯥꯝꯕ ꯇꯧꯔꯤꯉꯩꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯍꯜꯂꯁꯤꯔꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯏꯒꯦꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯕ ꯑꯗꯣ ꯀꯩꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣ ꯑꯩ ꯉꯥꯏꯔꯝꯃꯤꯕꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯏꯟꯖꯥꯡꯁꯤ ꯂꯩꯕꯅꯤꯅ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏ ꯑꯣ ꯑꯗꯨ ꯈꯔ ꯂꯧꯒꯦ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯄꯣꯠꯇꯣ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯃꯣꯔꯣꯛꯇꯣ ꯇꯝꯅꯕ ꯇꯧꯔꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯪ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯧ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯅꯨꯄꯥꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯁꯛꯍꯦꯟꯕꯤꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯧ ꯀꯥꯏꯅ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯍꯥꯏꯔꯒ ꯌꯥꯝ ꯃꯥꯟꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯅꯇꯩꯃꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯅꯣꯏꯒꯤ ꯇꯥꯗꯗꯣ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯗꯨꯒ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯟꯖꯥꯡ ꯌꯣꯜꯂꯤꯁꯤ ꯋꯥꯡꯊꯣꯏꯕꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯑꯗꯨꯅ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯡꯊꯣꯏꯕꯁꯨ ꯃꯣꯔꯣꯛ ꯈꯔ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥꯗꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯣꯏ ꯑꯗꯨꯝ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯄꯥꯈꯪꯅ ꯃꯧ ꯂꯨꯈ꯭ꯔꯥꯕꯤ ꯂꯧꯕꯁꯤ ꯌꯥꯗꯕ꯭ꯔꯥ ꯃꯃꯥ ꯁꯪꯒꯥꯏꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯧ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯄꯥꯈꯪ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯂꯧꯕꯗ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯒ ꯋꯥꯡꯊꯣꯏꯕ ꯋꯥꯈꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯡꯊꯣꯏꯕꯁꯨ ꯃꯃꯥꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯃꯤ ꯋꯥꯡꯊꯣꯏꯕ ꯃꯃꯥꯒꯤ ꯋꯥꯐꯝꯗꯨ ꯍꯤꯛꯇꯣꯛꯄꯁꯨ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤꯅ ꯌꯥꯔꯗꯤ ꯂꯧꯒꯦ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯃꯥꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯊꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯋꯥꯡꯊꯣꯏꯕꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯎꯅꯒꯦ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯒꯤ ꯄꯣꯠꯐꯝꯗꯨꯗꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ
ine sida pot yolambi nupidubu ahanbina ibunga maadi yumda lehawine o adudi ine se magi kana oidoino nakaldagi radi hena aikhoi saghenbigi mamani adudi ine masi mapamda halaga leiriro kayam kuirege leiba ahanbi ingangakna ibunga maadi leishabini mayum pandrine wangthoiba matomda khalli ma mastanadi lukhrabini hai aduga mama sina mug leisabini hai sibo karambana oina thajadoisibo radena ibunga nangonda mana lukhrabini hairakpro leisabi mana phattenya hoi haireini macha so ani suri hai mane jang yolisisu macha ani du thakpa ngamnabani hai radega ahalbiga ani do noklaga kayaduni yegmani masige ngangsibo natte ko madi leisabini sakhenbi se leisabini hairakpasida wangthoiba madi asa ama urakpagum hairi adudine ine hoigi leifamse kadai waidano radena su khanglibani wangthoibane sakhenbi bu nungsi haiba aduna hairi magi leifam amuk taktrabasu horen nei hak leiraga iche ahanbigi pochai singse thenbibo oina mayumdaga changoro wangthoiba khara ikairap tawna ine ai chamna sum khangningdana tawbani ahanbi sulaknaduna yaida ine su kaisu khandi pakhangna leisabigi khongol lidana hanu hanthigi khongol ligadro asumna nungthilgi matamda ahanbi sumayumda halakle aduga sumangduda leplaga bema ibema nangbu tabro sakhenbi sutaraduna mapalda thoglai wangthoiba leptuna leirambaduda ngakna ibunga mangol sida kakhalo wangthoiba su kakhatuna phammi adudi ine su phise amukta honglukhige najalga wari sanaramu koibunga mama hek changkhibaga sakhenbina tapna nangdi sida kaidoba laino aikhoi maga suhanadagi khangnabro wangthoiba su sat hekta khumlai khangne noigi imana nangse angang ningai themba ngamdadana lehawe haiba aduda isu angang ningai thembado bateng pangshida haina lakpani adudi kamai tawne angang dinga saina ningai phakri loina tomkhri karigi tumhaliba haujik haudokso ngasidi chasingdo masageng khidoini sakhen bidi nokmi tawna adum khumlai ngasaina angang ningai themba lakini so haibiraktabanina tumhankibani hayeng oina ngan ta lakpiro aduga thembirero hoi soidana lakjagi ado angang tomlingai sida mama sabise ngai hakta waijagi haibabu yaroidro kari maramgino maramdo hana khangjagi aise pakhangne haige tawba aduna pakhang haisimaktabu isagi apamana pi leiradi koina phumjilaga thammangamde aduna nungsi waringe hakta sarusi hainingba sakhenbi adumang nokmi tawraga yare ado aikhoi maga kamai thengneino aina nang hangubani aduda khangnarakpani ado yumdala isina kai lege nangi yumdala isigi maramna oidaba ngangbada halengba leitraba nangi chinbaldo aigi chawraba khupakshina thaugal machamu utpa oina kabak thugairam shiran lakjabani aibu nangna kayadi wahankre maubu saradan shini nang muksabi onthokna ki jarida chinbalse khutna amukta khumjinkhige tanjaduda mau ahaldu changsilaktuna chairi hey tongambi yumsida nupaga pusilaktana nang mangaire ni tongamise sakhenbina inama mase imabu thinbirakpa mini aina purakpa nati yare bema yumsida changakpa nupa khudingmak imaga khangnaba ngakto oiramgani ahanbi imongdagi thoglaktuna bema nanamana kai hairino mauduna oina khumlai ima yumsida mabung ani amasu ichang changna leiri aduga nachanupi tongambisina yumsida nupaga pusilaktana unarise imadi kaimta khangdrabro mawa adugi oire ibungo sidi saharadagi imana pochai khara lumna purakpasida mateng aduk pangbibo oina yum phawba thilakpanine nachanupi se yam kankhalu hayeng soirakandadi amabungni manamane haidana amuk chendarakani ne inama aina ngasi phawbada nakhoi gi mai chopnaba kari sinkrabage awa ana tarpa matamdana una usinadaba aduga asigomba kashunatabu wafamsidadi krak hekta yengsila ise karigino mawa noisu noina thokpa adum lei imai chasu ngamnaba adum leige aina su noi leiri haina khandre aduga noina sune aikhoi leiri haina khallan najalgi apha phatta pumna maki daida do mama aina logan
ꯅꯣꯏꯕꯨ ꯃꯕꯨꯡꯅꯤ ꯃꯅꯝꯃꯅꯤ ꯍꯥꯏꯅ ꯆꯦꯟꯅꯍꯜꯂꯣꯏ ꯑꯗꯨꯒ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯆꯟꯅꯨꯄꯤꯅ ꯆꯦꯟ ꯆꯣꯡꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯣꯏꯁꯦ ꯃꯕꯨꯡ ꯑꯃꯅꯤ ꯃꯅꯝꯃ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯆꯟ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯏꯃꯥꯅꯅꯈꯣꯏꯗ ꯁꯦꯟ ꯂꯨꯄꯥ ꯑꯃꯗ ꯍꯥꯏꯔꯛꯂꯣꯏ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯄꯤꯈꯤꯅꯤ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯋꯥꯇꯥ ꯑꯃ ꯇꯧꯔꯦꯗ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ ꯑꯗꯣꯏꯗꯤ ꯍꯥꯏꯕꯤꯔꯣꯏ ꯐꯦꯠ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯍꯟꯕꯤ ꯇꯞꯅ ꯑꯃꯨꯛ ꯍꯟꯊꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯪ ꯏꯆꯥꯅꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤꯗ ꯂꯥꯟ ꯅꯪꯈ꯭ꯔꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯋꯥꯡꯊꯣꯏꯕꯁꯨ ꯏꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯇꯞꯅ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯏꯃꯥꯅ ꯁꯣꯏꯕꯨꯝ ꯁꯦꯝꯂꯒ ꯊꯝꯕꯅꯤ ꯑꯗꯨ ꯈꯔ ꯄꯨꯈꯣ ꯃꯍꯥꯎ ꯌꯦꯡꯂꯨꯁꯨ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯛꯍꯦꯟꯕꯤ ꯇꯞꯅ ꯁꯤꯅꯅꯤ ꯑꯩꯅ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯌꯣꯟꯕ ꯂꯥꯛꯑꯝꯃꯤꯗꯣ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯃꯈꯣꯡ ꯅꯥꯕꯗꯒꯤ ꯑꯩꯅ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯣ ꯀꯟꯕ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯅꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯨ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯏꯃꯥꯅ ꯁꯣꯏꯕꯨꯝ ꯄꯨꯈꯣ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯇꯥꯁꯤꯟꯅꯗꯅ ꯆꯠꯈꯤꯗꯣꯏꯔꯣ ꯋꯥꯡꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯋꯥꯡꯊꯣꯏꯕꯅ ꯃꯃꯥꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯏꯃꯥ ꯅꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯤꯗꯣ ꯌꯥꯔꯒꯗꯤ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯗꯨꯕꯣ ꯂꯨꯍꯣꯡꯕꯕꯨ ꯐꯥꯒꯤꯔꯣ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯆꯥꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯈꯟꯖꯗꯨꯅꯇ ꯂꯥꯛꯂꯕꯤ ꯃꯍꯥꯛ ꯑꯗꯣ ꯉꯁꯤꯗꯤ ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯔꯤ ꯑꯗꯨꯅ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ ꯏꯃꯥ ꯑꯗꯨꯒ ꯅꯆꯥꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯗꯣ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕꯅ ꯐꯩ ꯈꯟꯖꯩ ꯑꯗꯣ ꯏꯆꯥꯅ ꯈꯟꯖꯔꯤꯕꯤ ꯃꯍꯥꯛ ꯑꯗꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ ꯏꯃꯥ ꯑꯗꯨꯒ ꯃꯥꯗꯣ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯒ ꯃꯥꯒꯗꯪ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯏꯃꯨꯡꯗꯣ ꯐꯤꯕꯝ ꯇꯥꯔꯝꯒꯗꯕ ꯃꯥꯟꯗꯦꯅꯦ ꯍꯣꯏ ꯏꯃꯥ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯒꯨꯝ ꯇꯧ ꯇꯧꯕꯇꯕꯨ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯋꯥꯡꯊꯣꯏꯕꯅ ꯃꯃꯥꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯁꯪꯒꯥꯏ ꯇꯞꯅ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯅ ꯇꯣꯝꯇ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯨꯔꯦ ꯁꯤꯅ ꯀꯔꯝ ꯇꯧꯒꯅꯤ ꯅꯆꯥꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥꯅ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯖꯩ ꯑꯗꯨꯅ ꯉꯁꯤꯁꯨ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯋꯥꯠꯂꯤꯕ ꯃꯥꯒꯤ ꯃꯐꯝ ꯑꯁꯦ ꯃꯦꯟꯁꯤꯜꯍꯟꯕꯗ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯆꯥꯒꯤꯁꯦ ꯏꯃꯥꯗ ꯍꯥꯏꯖꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨ ꯌꯧꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯪꯒꯥꯏꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯐꯔꯦ ꯏꯃꯥꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯇꯧ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯜꯂꯛꯑꯣ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯔꯅꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥ ꯀꯥꯏꯅꯔꯔꯣꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯊꯣꯏꯕꯒ ꯁꯛꯍꯦꯟꯕꯤꯒ ꯎꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯡꯊꯣꯏꯕꯅ ꯇꯞꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯅꯪꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯝꯅ ꯁꯛ ꯁꯨꯛꯎ ꯎꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯈꯪꯕꯤꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯂꯕꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯑꯅꯤꯅ ꯏꯃꯥꯒ ꯅꯪꯒ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯃꯥꯏꯊꯣꯡ ꯃꯣꯃꯣꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯅꯪ ꯌꯥꯝ ꯋꯥꯃꯟꯈ꯭ꯔꯦ ꯑꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯆꯤꯡꯅꯒꯅꯨ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤꯌꯦ ꯐꯔꯦ ꯅꯪꯁꯦ ꯀꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯎꯠꯂꯤꯕ ꯅꯇꯧ ꯑꯁꯤꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯅꯪ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨꯒ ꯃꯤꯅꯝꯕ ꯑꯣꯏꯕ ꯇꯥꯔꯝꯂꯕꯗꯤ ꯆꯝꯂꯕꯤ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯕꯤꯕꯒꯤ ꯃꯍꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯦꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯤꯅꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯄꯤꯔꯤꯕ ꯁꯥꯞꯁꯦ ꯑꯩ ꯊꯨꯡꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯑꯩ ꯏꯃꯥꯗ
ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯁꯥ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇꯕꯒꯤ ꯄꯥꯈꯠꯇꯨꯅ ꯀꯅꯥꯗ ꯍꯪꯒꯅꯤ ꯍꯥꯏꯕ ꯍꯪꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯄꯗꯣ ꯑꯩ ꯈꯟꯖꯤꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯤꯗ ꯆꯠꯅꯕ ꯆꯠꯅꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯅꯥꯈꯩ ꯁꯦꯡꯅ ꯅꯪꯕꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯆꯟꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯅꯔꯛꯏ ꯏꯃꯥ ꯏꯆꯟꯁꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯔꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯏꯟꯊꯣꯛꯈ꯭ꯔꯣ ꯏꯆꯥꯁꯥ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯃꯥ ꯈꯪ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯏꯟꯊꯣꯛꯂꯨꯅꯤ ꯅꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨꯁꯨ ꯂꯨꯍꯣꯡꯒꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯠꯂꯤ ꯅꯄꯥꯅ ꯊꯝꯂꯝꯂꯤꯕ ꯂꯝ ꯑꯁꯤꯗ ꯅꯤꯡꯉꯣꯜꯒꯤꯁꯨ ꯁꯣꯇꯣ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯅꯆꯜꯒꯤ ꯃꯊꯥꯃꯨꯛ ꯁꯥꯔꯨꯔꯅꯨꯀꯣ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯂꯝ ꯌꯣꯟꯒꯅꯤ ꯁꯤꯅꯤꯅꯦ ꯌꯣꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯂꯩꯔꯤꯕ ꯂꯝ ꯑꯁꯦ ꯅꯄꯥꯒ ꯏꯕꯥꯅꯤꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯇꯨꯝꯕ ꯆꯥꯕ ꯈꯥꯛꯇ ꯋꯥꯅ ꯂꯦꯞꯈꯤꯕ ꯑꯁꯦꯡꯕ ꯏꯔꯜ ꯅꯣꯏꯒꯤ ꯍꯨꯃꯥꯡꯃꯜ ꯃꯔꯤꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯤꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯁꯣꯝꯗ ꯁꯛꯍꯦꯟꯕꯤꯕꯨ ꯃꯅꯦꯝ ꯁꯪꯒꯥꯏꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯒꯤ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ ꯃꯧꯋꯥ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯨꯍꯣꯡꯕꯁꯨ ꯉꯁꯤ ꯍꯨꯝꯅꯤꯇ ꯉꯥꯏꯔꯦ ꯏꯃꯥꯅꯗꯤ ꯈꯔ ꯇꯞꯅ ꯍꯣꯡꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯊꯨꯅ ꯍꯣꯡꯂꯅꯤ ꯍꯥꯏꯔꯛꯂꯕꯅꯤꯅ ꯏꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆా ꯑꯃ ꯊꯥꯔꯛꯀꯦ ꯃꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯅꯤꯗꯣ ꯃꯆꯜ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯆꯪꯂꯛꯄꯁꯨ ꯇꯧꯗꯦ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯦꯜꯂꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯗꯧꯔꯕꯁꯤ ꯐꯥꯎꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯂꯛꯑꯣ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯕꯨꯡ ꯑꯅꯤꯕꯨ ꯀꯧꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯝꯃ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯕꯨꯡ ꯑꯅꯤꯒꯤ ꯀꯥꯗꯣ ꯊꯪꯅꯅ ꯂꯩꯕ ꯃꯔꯝꯅ ꯇꯥꯅꯕ ꯀꯧꯔꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯇꯥꯇꯣꯟ ꯏꯃꯥꯅ ꯀꯧꯕꯗꯁꯨ ꯂꯥꯛꯇꯦ ꯅꯣꯏ ꯅꯆꯜ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯒꯤ ꯅꯆꯜ ꯑꯩꯁꯦ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯅꯆꯜꯅ ꯐꯝꯂꯒ ꯏꯕꯨꯡ ꯑꯅꯤꯅ ꯅꯆꯜꯗ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯥꯛ ꯆꯈꯣꯝ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯏꯟꯕꯤꯌꯣ ꯀꯨꯏꯔꯦ ꯏꯕꯨꯡ ꯑꯅꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯕꯁꯨ ꯊꯣꯛꯂꯛꯑꯣ ꯇꯥꯆꯧ ꯇꯥꯇꯣꯟ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤ ꯃꯄꯤꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯆꯩ ꯃꯆꯜ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯕꯨꯡ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯄꯥꯜꯗ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯁꯛꯍꯦꯟꯕꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯌꯥꯏꯗꯨꯗ ꯂꯦꯞꯂꯒ ꯇꯥꯆꯧ ꯇꯥꯇꯣꯟ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯕꯨꯡ ꯑꯅꯤꯅ ꯅꯥꯛ ꯌꯦꯠꯇ ꯏꯈꯨꯠꯁꯦ ꯁꯝꯂꯒ ꯍꯩꯅꯥ ꯍꯥꯏꯗꯨꯅ ꯆꯠꯄ ꯇꯝꯕꯤꯔꯛꯈꯤ ꯍꯥꯏ ꯑꯗꯨꯅ ꯉꯁꯤꯁꯨ ꯏꯕꯨꯡ ꯑꯅꯤꯅ ꯅꯆꯜꯒꯤ ꯈꯨꯠꯁꯦ ꯁꯝꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯌꯦꯡꯍꯧꯔꯤꯕ ꯏꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯄꯨꯕꯤꯌꯣ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯃꯆꯜꯒꯤ ꯃꯈꯨꯠꯇꯨ ꯅꯥꯛ ꯌꯦꯠꯇ ꯁꯝꯕꯤꯗꯨꯅ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯇꯞꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯠꯂꯨꯁꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯋꯥꯖꯔꯕ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯃꯥꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯂꯅꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯛꯍꯦꯟꯕꯤꯁꯨ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯄꯗ ꯃꯅꯝꯃ ꯑꯅꯤꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯅꯣꯡꯗꯝꯕꯅ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯕ ꯅꯨꯄꯥꯅꯤ ꯏꯁꯥꯒꯤ ꯏꯔꯜ ꯏꯊꯨꯝ ꯂꯩꯔꯤꯕꯁꯦ ꯐꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯒꯦ ꯈꯟꯗꯕ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯧꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯟꯅꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯄꯥꯜꯂꯤꯁꯤ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯄꯥꯝꯗ ꯅꯨꯄꯤ ꯅꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦꯅꯦ ꯌꯨꯝ ꯄꯨꯟꯁꯤꯟꯕꯁꯨ ꯅꯨꯄꯤ ꯅꯈꯣꯏꯅꯅꯤ ꯑꯗꯨꯒ ꯌꯨꯝ ꯊꯨꯒꯥꯏꯕꯁꯨ ꯅꯨꯄꯤ ꯅꯈꯣꯏꯅꯅꯤ ꯑꯗꯨꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯍꯟꯊꯕ ꯊꯥꯛꯇ ꯊꯝꯂꯒ
ꯈꯨꯕꯥꯝ ꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯪꯒ ꯑꯩꯈꯣꯏ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤꯒꯁꯨ ꯌꯥꯎꯔꯤ ꯉꯁꯤꯗꯒꯤ ꯑꯩ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯔꯔꯣꯏ ꯅꯪꯁꯨ ꯂꯩꯅꯤꯡꯉꯦ ꯂꯩꯔꯣ ꯂꯩꯅꯤꯡꯗ꯭ꯔꯤ ꯇꯣꯛ ꯑꯩꯗꯤ ꯏꯆꯜ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯂꯦ ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯅꯤꯃꯛ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯈꯜ ꯇꯥꯅꯕ ꯆꯩꯔꯝꯂꯒ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯝꯃꯤ ꯃꯃꯥ ꯑꯍꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯏꯟꯕꯁꯤꯗ ꯋꯥꯔꯧꯕꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯃꯆꯜꯅ ꯀꯦꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯆꯜꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ ꯑꯃꯠꯇ ꯆꯤꯊꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯣꯏꯅ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯁꯛꯍꯦꯟꯕꯤꯁꯨ ꯃꯕꯨꯡ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯕꯁꯤꯗ ꯑꯄꯦꯟꯕ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯕꯅꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯃꯅꯦꯝ ꯁꯪꯒꯥꯏꯅꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯪꯒꯥꯏꯁꯤ ꯃꯄꯨꯔꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯥꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯜꯂꯝꯃꯤ ꯁꯪꯒꯥꯏ ꯃꯥꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯈꯇꯥꯡ ꯃꯈꯥꯗ ꯂꯩꯔꯛꯇ꯭ꯔꯤꯕꯤꯅꯤ ꯃꯁꯤꯁꯨ ꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯕꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯈꯤꯕꯒꯤ ꯃꯍꯩꯅꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯪꯒꯥꯏ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯌꯦꯡꯂꯒꯗꯤ ꯁꯪꯒꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅ ꯏꯖꯠ ꯇꯧꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯝꯃ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯂꯦ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯃꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯧ ꯑꯅꯤꯅ ꯃꯆꯜ ꯂꯥꯛꯄꯒꯤ ꯆꯥꯛꯀꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯖꯔꯝꯃꯤ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯕꯅꯤꯅ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯂꯤꯟꯅ ꯃꯈꯨꯜ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯕꯒꯨꯝ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯅ ꯃꯧ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯂꯪꯖꯈꯤꯕ ꯃꯔꯥꯜꯁꯤꯡꯗꯨ ꯀꯣꯛꯄ ꯉꯝꯅꯕ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯄꯦꯟꯅ ꯇꯧꯖꯈꯤ ꯁꯤꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯅꯔꯤꯕꯁꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯁꯨꯝ ꯏꯜꯂꯒꯗꯤ ꯃꯗꯨꯒꯤ ꯌꯨꯝꯗꯣ ꯁꯣꯏꯗꯅ ꯀꯥꯏꯔꯛꯀꯅꯤ ꯃꯁꯤꯃꯛꯅ ꯅꯨꯄꯤꯕꯨ ꯅꯝꯁꯤꯜꯂꯒ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯊꯝꯃꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯑꯐ ꯐꯠꯇ ꯇꯥꯟꯅꯔꯒ ꯄꯥꯜꯂꯕꯗꯤ ꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯁꯥꯟꯇꯤ ꯄꯨꯔꯛꯇꯨꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯌꯨꯝꯄꯥꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯖꯩ